Kuki jogi demand support tawrabadi anauba laingak semlakpada Sougatkani Paulinlan Haukif BJP ki MLA kharana ngarang Governor Joy Kumar Balaga unaduna MLA nifuga marina anauba miyamgi laingak ama semnaba chapchana leplabana laingak ama semnaba claim tawkibadugi matangda di wayarna lauba interview amada BJP ki MLA Paulinlan Haukif na center ki mihut ama oina leiriba political crisis asi loishinba haibasi Governor ki ahanba pandamni khali adumak pulaingak ama semnaba gi hekta Yathokna bagi sakti Governor da piramgani haiba thajade haina phongdokre loinana anauba laingak semlakpada Kuki jogi demand support tawraklabadi Sougatkani haikre di wayarna lauba interview amada Kuki community ki mioi ama oriba BJP ki MLA Paulinlan Haukif na hai anauba laingak ama lagle haina khallagasu madu Kuki jo miyamgidi oiroi laingak ama semlagasu madu Imphal da lairiba amadi changba yariba mioi khaktagi oigani Kuki jogi political demand fangriba phawba amadi Manipur da mausagi punsida hanjilaktriba phawba leigadoriba laingak aduga ikhoiga mari leinaroi adumakpu anauba laingak ama lakle haina khallagasu lakliba laingak aduna Kuki jogi demand asi support tawrabadi aikhoina yamna haraugani amadi Kuki jogi oiba anauba union territory ama semnabagi process ta leiringai marak laingak adubu Sougatkani haina Paulinlan Haukif na phongdokhi panbe yabadi ngarang BJP ki MLA Tarana Governor Ajay Kumar Balada cherol ama piduna anauba laingak ama semnaba MLA nifuga marina chapchana lepli haibaga loinana laingak ama semnaba claim tawkhibani China gi anauba military technology na Trump ki golden dome thugaiba ngamgani loinana anauba laser technology su uthokre China ki scientists na anauba machak sing semgatuna hauji lairiba misal adugi combat aircraft singi mapangal adu kangkhat hannaba ngamgani masina maram oiduna US ki President Donald Trump ki golden dome defense system adubu maithiba piba ngamgani hairi masida sunatana China na anauba laser technology puthokuna mal ama walingai degi aiba world sing paba ngambagi khulai miyam da uthokre USA gi maikai degi golden dome haina mingthonba satellite yumpham oiraga misal ngakthoknanaba system ama thabak haunanaba order pikhrabani China amasung Russia gi maikai degi intercontinental missile sing paisinbagi chang hengalakpa amasung makhoi gi khongjel degi hena yangna paiba ngamba misal yausilakpa aduna golden dome semgatuna kumja 2029 gi loisilakpada loiba yanaba pandam thamli golden dome asi 1980 da president oiramba Ronald Reagan gi matamda propose tawrambani amaramda China gi research singna laser da yumpham oiba technology sing aduna pikna iba mayek sing mal ama watlingai dagi yamna sengna uba ngambagi telescope ama sakhre loinana miyamda khangankre Trump ka loinana Iran na nuclear deal yanaba puraklabaso Israel na Iran da attack ki plan tawri report USA ki President Donald Trump na Israel ga nuclear deal gi yanaba puraklabaso Israel gi maikai dagi Iran gi nuclear site sing da attack chathabagi plan tawri haina USA da Fongba maming lairaba pauche New York Times ki report amana fongduragli report aduna makha taraduna karigumba Israel ki Prime Minister Benjamin Netanyahu na ma Air Force ta order hek pi kibaga pung tare ki manungda strike sing adu chathabangambagi khudong chaba lai haina US ki intelligence agency singi maikai degi fongdokpa laikhrabani maduna maram oiduna USA gi maikai degi Israel gi khongthang adubu thingba natraga marakta yanaba pusilakpagi tanja yamna tena fangadawribani panbaya US President Donald Trump amasung Israel gi Prime Minister Netanyahu gi marakta hana lainaramba khongthang sing adu hatoknaba horagli maruoina Gaza gi matang amadi Iran gi matang animaktani madugi makha tarakpa laiba animaka awangba thake official singna wari sananaba yamna kanna hotnari report adugi matangda karigumba Israel gi military na Iran gi nuclear facility singda USA ga Iran ga hojik hotnariba nuclear deal gi matang adu yangera yanaroira attack chathakhrabadi matam sangna Israel amasung USA gi lainarakpa mari aduda akai balakadawribani report aduna makha taraduna Prime Minister Netanyahu na Israel gi defense official singda Iran gi nuclear infrastructure sing the structure thanaba planning adu makha tana sem saduna leigadabani haina khanganba leiri adubu Trump administration di Israel da makhoi ga Iran ga chathariba wari asi marakta yasilaktanaba akan masaksin wahai fongdok tuna lagi Israel na Houthi rebel sing target tawduna sana airport amuka strike chathakre Houthi rebel sing mathakta target tawba oina Israel gi lanmi singna Yemen da laiba sana international airport angasi anauba air strike chathakre makhoi gi target ti Houthi rebel sing ni Yemen na makhoi bu sogoli bani tha sigi manungda anirak suba attack oina chatharakibani Israel na fongdorokpada Houthi rebel sing na hanjin drone season aduna amadi service to service missile sing season naraga Israel gi mafam kaya da attack chatharaki hairi airport aduda chathaki ba attack aduna maram oiraga hojik faubagi oina asokpa amadi asibagi report laitru airport chathaki ba strike aduda natana hudeda haina khangnariba Hithangpham city aduda lairiba Houthi rebel singi lanban singda su air strike chathaki haina fongdurakli Israel gi warplane singna Yemen gi samudra khongbal amadi atopa mafam singda chawna control tawraba sing aduda tamnana strike kaya ama chathaki haina Israel defense force ki maikai digi fongdurakli tha si angan ba Houthi rebel singna Israel gi ban
Gurion Airport misal atik chathaki. Ingkol lawkhatcharake charangnabasi loisillu kumja 2023 gi May 3 dagi thoragliba Kuki Jo narco terroristing na maitai da onsinuna hawriba lanasi chahi ani helaklaba fawba loisinbagi mami ama ita tadri. Lansigi waroisin Central Government loisin ge hairabadi mikupta loisinba ngamgani haibasi pumnamakna khangnaraba wafamni adubu India lengana tawbidabadagi wani. Tholiba lansigi wari sanari warisi Prime Minister gi thakta sanabadi kamdauba Prime Minister na Manipur tholiba lansi yamna kupna khangbi dana tumin leishili tholiba lansi Kuki narco terroristing na maitai proof ta hobalani lansi na maram oiduna tapaki mafam kayada leiriba maitai amata highway gi lambi fauduna chatpa lansi hawrakpadagi hawjik fawba yadaduna leiri Masagi maram da maning tab na hingjaba ngamdaba haibasi mitai proof tare oiragliba fiba masida India lenga ki makhada leiba ngagliba Manipur gi governor su kari su tawba ngamdana leiri hawjik leiriba fibam asidi chingda ain ama tamdana ain ama ani thokna leirabra haibasini May kunda ukrulda pangthokiba Sirulili festival gi pau coverage tawnabagi chatkiba paumisi na tongba MST gi basta Manipur haiba wahi adu muthalaga natraga khumjilaga chatkadabani haiduna Bualtabida thingkiba marisuba maha regimenta kanana order pibano haiba wafam ama lakpadagi Manipur bulengakliba DGP Secretary Advisor amadi Chief Secretary fam thadokadabani loinana Manipur gi governor na miyamda soikre lankhe haigadabani haiduna kokomina sinuna changsilakpa khongjang singna hawjik charangnaba irang ama thokli Tholiba irang asi loisin bada governor na land kre soikre hairaga loigadaba mali aduna Manipur governor gi maikai degi kari paikhalakpa haibadu yengbatai